Social media da Communal Thokpa Yaba post Thagatluba ane police na Fagatkhre bel da Thadokhre Houkhre leriba sarkar asina reserve forest area da niyom kai na yum kai sajiliba sing eviction tobagi thabak yamna kanna sathariba sigi mayokta Kanglup ki irang Thokpa Yaba mawong da social media da post da phajadaba wahi wata kaya iduna Thagatluba miyoy ane Imphal police na Fagatkhre faraba miyoy ani adu court na lupa lising Chingkhei ge PR bond da bel pikhre Court na bel pikhre ba miyoy sing adude Kangpokpi district ke Rongpi Khajangdagi Manghaw Houkhip allies Hauniyo chahi kungatare apokpa Hemlun Houkhip ne aduga atopa miyoy amana Jiribam district ke Pangmol Bemai Chungpau village dagi Kamkholam Houkhip chahi kulumdoi apokpa Bengthang Houkhip ne haidiba accuse animak social media wediba Facebook ki page ta tongan ba comment kaya Thagatkhre ne comment sing asigi manungda Mango Houkhip na social media wediba Facebook ke user ID cookie keeps kauba amada Purup amabu hundu na ngang bada natana tahayda bawapam kaya phongdokhiba damak Imphal police station na miyoy asibu phakhe faraba accuse ase ngahan JMFC first class Imphal West 1 na lupa lising Chingkhei gi PR bon amasung masiga manaba security amount da BLP dibe accuse asina bon gi senpham ase thidavadage JMFC first class Imphal West 1 na accuse asibu judicial custody remand PK remand aduga mari leina PR bon gi senpham thibadage ngarang CJM Imphal West na accuse asibu bel da Thadokhre amarom da Kamkholan Houkhip na Facebook ki user ID Niyopup Houkhip Kamkholan haiba amadagi tongan ba purup singi marakta Communal Thokpa Yaba comment sing pirakpadage Imphal police station na accuse asibu tha asigi taraga tareta phakibane Police na faraba accuse asibu ngarang CJM Imphal West da makataba police custody remand gi damak puthorokhe police na nirakpa remand adu danatana accuse ki maikei dagesu police ki remand adu objection file langkhalakhe file adu butaraba matung CJM Imphal West na Kamkholan Houkhip po lupa lising Chingkhei amasung masiga manaba security amount da BLP khibane Ama Suspend Toukhre differently able ama phui haibagi maral da Iril Bung Police Station ki Sub Inspector TS Bungbo ngarang thabak ki suspend Toukhre Imphal East District Police ki SP IPS KHH Sivakanta Singhana Thokpa suspend order amada bungna suspension da leiringai manungda reserve line porompatage SP gi Yaba yaudana station Thadokpa yaroi haina su khangal le Chingkhei Chingdagi Purakpa Esing Imphal Turel da Thadaba Houkhre tanker sing da ising pinaba mafam kuntraga mga sembal oire susindro State Cabinet na laukiba warep ki matungin na Chingkhei sing water treatment plan dagi Purakpa Esing ngarang numidang waidam dagi Imphal Turel da Thadaba Houkhre masigi sumathakta tanker sing da lem na ising pina na bathawrang ki makada Khumal lampakta water filling point kuntraga mga sembal oire Chingkhei sing dagi Purakpa Esing liter lising amage main line pressure valve Thadoklaga Imphal Turel ge mayai magtada tahan bane lamlong thonggi mapada ising Thadaba Houkhrabanina ngasi nong manini asigi manungda kiamgai fawbugi marakta leiba Imphal Turel da ising lahelagani haire lamlong dagi kiamgai fawbuda leiba water supply scheme sing salaiba yanaba Imphal Turel dagi ising chingkhatpam mapasing adu ngarang luna tawthaba hore proclaim mari manga season aduna Turel gi khongnung tawtharaga pukhri gumna ising tunghan gane madugi tungda mathang pathaduna chentha laga mafam singda ising chingkhatpa yahan gane thaurang asi ngasi dagi numit nini fawbugi manungda loisilagani amasung Imphal manungda lairamba ising phangdabagi awaba sing adu khara makhai kogan bangamlagani haire